Bayam pumnamapu bayam pumnamapu kanbibamapu Yesu Kristagi mingda salam taujari ngasi lakpa wajasing isinawsing punamapusu salam taujabani handaki aikoigi revival meeting asida isorna aikoigi pastorate ki lusingmasing asibu sijinnabire hairaga thawai bisale thorang tobire haibasi mayeksenga aikoina ubam name thawai bisale du mullaba matamdasu aram khawrang aikoibu laihanbidadana jamna thuna Tidokuna aikoida thalhanbire isorbu ngkai leitana thalasasi handaki aikoigi revival meeting asida aingona matam pibire haiba khangbadagi aina isoda prarthana tawduna magi wahei pinabiu haiduna nijabane aina prarthana tawba khudingda aina tatana haijabadi Ipa isorna minglen chawkhanabagi dabakta aibudi isam samna khulai ama oina sijinnabire hairaga Nahak makna nangi aningba pamadu phongdokpiu nangi minglengi dabakta oihanbiu Nahak singluk chawkhanabagi damak oihanbiu haina prarthana tawjabani maduda isorna aingonda pinabibasi ai puningda toina lakpasi Nahak kadaida lei haiba wahei asini Madu samon amakaki oinadi aisu khangi haladani adubu matam nipan semibaduda karamnano masigi asururabu wahisi sandokadori base haina adum isodari jabada nipan khak pinabire matam nipan leibaduda ahanbagi mari aduda Nahak kadaida lei haina isona aikoida hangbiriba Asigi paukhum oiba jaba Bible da leibasing adubu isornadi pamdaba paukhumsing adu ngarang thin phawbada aikoina neinamidakhe ngasi lakpa isinginawsingnadi tahodre adu ngarang numidangdagi hona isorna pamba paukhumsing aikoina neinaminaba haukhibani ngaranggi numidangda Bethanigi Mariamgi punsidagi aikoina neinaminakhe Nahak kadaida lei haina hangbiba matamda Mariamna chinnadi nattana magi thabakna Ipa isor aidi Prabhugi khongda thau tembirine haina khumbagi matangdu neinaminakhe hojikki matam asidadi ariba warepnabadagi aikoina jengminagani adungai asap koba nipa amana Nahak kadaida lei haina isorna hangba matamda aidi nanakta leiye Prabhu haina khumkhiba madu aikoina neinaminagani aidi nanakta lei haiba hiram asengba Bible sastradagi isorgi wahai taminaraga aina prarthana tawjagani adugi matungda aikoigi pastorate singlup nupina isor thagatpa isei kanglup isei Rathokpigani Shastragi mafam anidagi isorgi wahai taminasi Laison isei number 63 pada kuntaret kunnipa Marandi jengo ibungodagi lapthokibasingdu tumna mangadi Ibungo Nahakki nafamda thajaba jadabasingdu ibungo Nahakna manghanbigani adubu aigidamaktadi Isorda naksinjabasi afhabani mapu ibungo Isorna aigi changjafhamni maramsina ibungo Nahakna tawkhiba thabak punamak aina phongdokjagani aigidamaktadi Isorda naksinbasi afhabani anauba warepnabadagi amuk taminasi Jacob ki lairik Panduk mari pada nipa Isora naksilu aduga ibungo mahal na koy na nagsimbigani
Ba chen basa nakoi gi nakhut seng halu pungning ani long basa nakoi gi pungning seng halu ani nakhabu hai sing isona ta khabai khoi pumna makki damakta bor binari boy sano amen isona sangisi nungsi thaujana thallaba ipa isor miku pungja khuding na sa nai khoi bu loina bidona chingbi bagi damakta ipa na ku thagatai Dolaba na sana aikoy gidabagda thawai gi chalin thorang to biduna aikoy da thalhan bi bugi dabagda suipan ha ku thagat chabani he thawai sengba aikoy bu thadok bigano aikoy bu loina biu sing biu nahak zawdana nagi sing bi bagi mapana natana aikoy chat pa heite ipa isor maramaduna hojiki matam asisu ipa nahana loina biduna nagi aningba pa madu phongdok biu aikoy kuding mana ipa nagi aning madu khangduna Nangona hena naksinjaba ngamnaba aikoi upangbiu haiduna nangi amata ngairamna sai bungo aikoi kanbi amapu Prabhu Jisugi mingdani jabani amen Pastorate singlub nupi gi sei kangluptagi isot hagatoi sei taminasi
Thagasari Pastorate Sengrup Nupi Se Kanglup Sona Bormara Kaina Pinaribo Isanu Bible da Asap ko wami Hanaza Malay Masi Aikoina Nenami Nagadoriba Isona Nahak kadaida lay Haina Hangiba Matamda Ipa Eidi nanakta lay Haina Kumkiba Asap Asidi Isay iba haiba, isay sakba haiba asap aduni. Aikoy Bible da laison isay sama ga yankay khawjaw ri sigi manungda tarani thoidi mana iraga sakhiba isay singni haina thajanari. Laison isay number yankay aduga humbu tara hundoi dagi marfu hundoi punna tarani thoi asi asapki isay haina Bible da sai koina ahobada asapki se haina uba iba uba phange ekoi metero Bible si Eidi ba ani makta adoba atopa English Bible ate Bible dadi adum ina lei bane hai riba sabse David ningtho gi matam da leiram bane mahal si se jam na heiba gi maramda David ningtho na ningna sangi se kanglup ki lusingbo oina ma hap bane Temple choir, tabernacle choir, haina khandaba isai kanglup adugi lusing bane. Aduna hojik su kana gomba waja sindani hojiki matangi singlup ki isai kanglup pastorate choir ate choir leiba singsi thawai romda asapki macha singni haina riba. Aigi pungning da yamna chauna leiba si asapki isai laison isai number humputara hundoi Dagi aikoina tani nakhiba aduni isini nausa masi yamna mamal leiba isorgi wahayni asamna aigi dabaktadi isona naksinjaba si afhabani haibasi aikoina leinaminasi isona mangona Nahak kadaida lay haina hangbire haiduna ipa Eidi nanakta lay haina mana khumki haiba natte adu mana khongduli ba wahi mana iramba sere mana iramba isai mana sakhiba isai asidagi Isona mangona wahang hangbiba matamda Eidi nanakta lay Prabhu haina khumki haibasi mayek sengda aikoina khangba ngambani Laison isi number 13 doisi aikoina Muna na inarabadi asapki testimony aikoina uba phange magi punsida mahana thengnakiba du isai oina ithoga mana sakhiba nima sangda koyar ga loina mana samani soidana isai kangluna nungsina samane masada aikoina uba phangbasi magi akoyuda leiriba mising magi maru pangsing isor ningdaba Isor ki thaugan tawdaba nima sangdasu nongmatasu lakdaba misingdo mana jingba matamda makoi jamna nungaina lei makoi gi awat apa amata leite makoi nade makoi ina khulli makoi gi apa mapot kuding makoi na leidana thamba ngammi aduga somdana magi pulsi suppa nima sangda thaugan tawdana leiriba Masagi thawag pawa suba sangjadraba Masagi mong manung yungsan bagi matam pawa marang kaya lejadraba asap ki punsidi no manung bagi awat apa na thalle Janggam dawa matam kari noni Ayna asuk thajana thamoy siyang na magi thawgan tawjaraga Ay asu layari sikarigi Ay asu haksang pati sikarigi no Ay asu jam nagali sikarigi no Aduga isor masak khamdaba isor ningdaba isor ki thaugan tawdaba nongmata su thagat isai sakdaba makhoi asina anai exawdana awat apa leitana nungai na lei sikarigino majam piende isoda waro ke taw ma khuti thiram dore adugo ma na mun na khanthawa matamdadi o Puna magsinga haktan gi oiram letana loma naidaba matam phawa leigadawa matajaude loina mangkhigani adubu
ईश्वरगी नाक्ता लेजबसिना ख्वाइदगी अफबदु ओइरम्मे ईश्वरगी लाथोख्रब मखोय असि मांग ताकनी मखोय लोइना मांगखिगनी अदुबु ईश्वरगी नाक्ता लेजबसि कैदोनुंदा मांगलोय हाइबसि मांग फोंदोखिबनी अनौब वारेंनबदसु ईश्वरदा नक्सिलो हाइना अखोयदि इंसिनबिबा अखोयना उब फंग इचिन इनाउसा ताइबंगपासिदा अखोयना नक्सिनगे हाइरदि नक्सिनबा जाबा पोला थन्ना लेबनी अखोयना नक्सिनगे हाइरगदि नक्सिनबा जाबा मीना मरांग कायना लेरिबा ngasiगी ताइबंगपानबनी नंगना पामलबदि जूदा नक्सिनबा जाय नंगना पामलबदि गंजादा नक्सिनबा जाय नंगना पामलबदि अरानबा थबक पुंगनबदा नंगना नक्सिनबा जाय ओक्तबि नुपीदसु नंगना नक्सिनबा जाय ओक्तबा निपादसु नंगना नक्सिनबा जाय नंगी अपामनि नंगी अनिंगबनि अदुबो मधु पुंगनबदु लोइना मांग ताकनी ईश्वरना नक्सिनजबसिना अखोयगिदमक ख्वाइदगी फबनि इपा ईश्वर नंगोंदा नक्सिनजबसिना अैगिदमक ख्वाइदगी नुंगाइजबनि अैगिदमक ख्वाइदगी अफबनि हाइना असबना हाइखिबसि जाना तमजनिंगाइनि इचिनाउसा जब मानब वाहंग असि अैखोयदसु हंबिरि नहाक कदाइदा लैय हाइना ईश्वरना अैखोयदा हंगलि नंगना करमना खुंबदौरि असरकुमना इपा ईश्वर अैदि ननाक्ता लेजरिये हाइना खुंबा ngambadौरिब्रा नत्रगा चिन्ना खुमलगत जागदौरिब्रा चिन्गा खुदका मानगदौरिब्रा पुनिना अमा चिन्ना अमा ओइगदौरिब्रा मुन्ना वाखन तौमिनसि ngarang saina haikibagumna अैखोयगी चिन्ना खुंबादुदगिदि अैखोयगी थबकदा खुंबसिना ख्वाइदगी हेन्ना फबनि ताइबंगपासिदा नक्सिनबा जाबा पोट मयाम ले कना कनागुंबदि सेन थुमदा नक्सिनखै अैखोय सेन तालोसि हाइबा नत्ते बाइबल शास्त्रनसु अतनबा मी अदुदि चासु चादसनो हाइबा अैखोय सिद्रि फावबा थबक नोमदुना इसागी मथौ ताबसिंग तासननबा होटनगदौबा अदुबु सेनगी मतुंग कोइनखिबा सेनदा खोइनक्पि सादना नप्सिनखिबसि बाइबल शास्त्रना जादे सेन पामगनबा हाइबसि बाइबलना जादबा ईश्वरना जाबीबा मओंगदा अैखोय सेन तांगदौबनि लैबा अदुगी आयना जाबा मओंगदा सेन तांगदौबनि मदुगी ओंदा तैनबदा अैना खुंदबा जादे अै निमानदबा जादे अैगी जुम फजबा सादबा जादे अैगी लंबरा काना लेदबा जादे अै अता अताको फी सेतबा जादे हाइदुना सेनगी मतुंगदा कोइन इनदुना सेनना नक्सिनबसि ईश्वरना जादे अदुबो अमरोंददि अैखोयना सेनदा सुकनप नक्सिलुद्रसु अैखोयना थाजबा जाना मागी हाइबा इन्दुना मागी अनिंगबा तौदुना अैखोयना लैबा मतमदा मतंग चाना चाना अचाबा मतमदा अैखोयगी मथौ ताब खुदिंग पिनबिरिबा अैखोयगी ईश्वरने अैखोयगी ओजासिंगना लागा सामोनजाम तेली हाय अैदि सोमदा वाबना लोइरे ngasi pili mayamsi nahamni laamadi waasu khara farangmadauba isei sangminaba matamda mi jamdabanina akhoi loina wari loi khon taanare aisu khon kharaga taare aduna ngasi su jam sangda hairo ngini nipu sandoi teli hai nipu mngau sandoi jingi teli hai ngarang numidangse pung amaga minute ama jam tingena mung laga hai ngasi di minute kunthauda sandoke करम मतमदा नोइखोयने ईश्वरदा नक्सिनदोइसि करम मतमदा अैखोय कना कनागुंबदि नुंगाइरिङै मतमदा ईश्वरदा नक्सिनबा वारक्लबा मतमदा ईश्वरदगि लाथोकबा हक्चांग फना लेरिङै मतमदा ईश्वरदा नक्सिनबा हक्चांग नुंगाइरक्तबा नारबा मतमदा ईश्वरदगि लाथोकबसि लेइबनि इचिनाउसा अैखोय ख्रिस्तानसिंसे मखन जामे अैखोय जाम सोले करम मतमदा नो अैखोयना ईश्वरदा नक्सिनदोइसि कना कनागुंबदि परीक्षा फजना पास तौ मतमदा ईश्वरदा नक्सिनबा ईश्वरदा हराव फोंदोकपा फेल तौरगा ईश्वरदा वारौबा ईश्वरदगि लाथोकपा थबक फंगबा मतमदा ईश्वरदा नक्सिनबा
ꯊꯕꯛ ꯀꯌꯥ ꯊꯥꯔꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯗ ꯋꯥꯔꯧꯕ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯨ ꯂꯩꯕꯖꯥꯠ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯅꯛꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯋꯥꯔꯧꯕ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯤ ꯂꯩꯕꯖꯥꯠ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯏꯁꯣꯔꯗ ꯅꯛꯁꯤꯟꯗꯣꯏꯁꯤ ꯍꯥꯏꯕꯗꯨ ꯈꯔꯗꯪ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯋꯥ ꯑꯅꯪ ꯇꯥꯔꯕꯗꯁꯨ ꯅꯛꯁꯤꯜꯂꯁꯤ ꯑꯋꯥ ꯑꯅꯪ ꯇꯥꯔꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯅꯛꯁꯤꯜꯂꯁꯤ ꯑꯗꯨꯉꯩ ꯑꯁꯛꯅꯁꯨ ꯅꯛꯁꯤꯟꯈꯤꯕꯅꯤ ꯃꯥ ꯌꯥꯝ ꯋꯥꯈꯤ ꯅꯤꯡꯅ ꯁꯪꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯅꯨꯡꯉꯥꯏ ꯃꯤꯁꯤꯡꯅꯁꯨ ꯄꯦꯜꯂꯤ ꯃꯥꯒꯤ ꯊꯧꯒꯜ ꯑꯗꯨ ꯎꯔꯒ ꯃꯤꯁꯤꯡꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯋꯥꯠꯄꯅ ꯊꯜꯂꯤ ꯃꯥ ꯃꯁꯥꯁꯨ ꯐꯠꯇꯦ ꯂꯩꯅꯥ ꯂꯥꯏꯁꯛ ꯆꯦꯜꯂꯤ ꯑꯋꯥꯕ ꯀꯌా ꯈꯥꯡꯈꯤ ꯃꯥ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯒꯦ ꯇꯧꯔꯨꯔꯦ ꯂꯥꯞꯊꯣꯛꯀꯦ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕꯁꯤꯅ ꯑꯩꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯗꯨꯃ ꯇꯤꯡꯗꯨꯅ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯑꯀꯣꯏꯕ ꯂꯝꯕꯤ ꯀꯌꯥ ꯊꯦꯡꯅꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯟꯕ ꯇꯤꯡꯈꯪ ꯃꯔꯛꯇ ꯆꯠꯄ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ ꯑꯋꯥꯕꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯩꯍꯠꯄꯤꯕ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯏꯊꯛ ꯏꯔꯩ ꯃꯌꯥꯝ ꯑꯁꯤꯗ ꯏꯔꯥꯛꯅꯒꯦ ꯇꯧꯕ ꯃꯇꯝ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯑꯌꯣ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯕ ꯃꯇꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯏꯁꯣꯔ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤ ꯅꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤꯗꯃꯛ ꯄꯤꯅꯕꯤꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯄꯥꯞꯀꯤ ꯏꯔꯣꯟꯅꯨꯡꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯦ ꯁꯤꯔꯨꯔꯕ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯅꯪꯅ ꯍꯤꯡꯍꯟꯕꯤꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯈꯥꯡꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯑꯩꯒꯤ ꯑꯋꯥꯠꯄꯅ ꯊꯜꯂꯕꯁꯨ ꯏꯄꯥ ꯏꯁꯣꯔ ꯅꯪꯕꯨ ꯑꯩꯅ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯉꯝꯂꯒꯗ꯭ꯔꯥ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯅꯉꯣꯟꯗꯒꯤ ꯁꯨꯛꯂꯥꯞ ꯂꯥꯞꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯇꯥꯏꯕꯪꯄꯥꯟ ꯑꯄꯨꯝꯕꯁꯤ ꯃꯤꯄꯥꯏꯍꯜꯂꯕ ꯃꯇꯝꯅꯤ ꯌꯥꯝ ꯀꯤꯅꯕꯖꯥꯠꯅꯤ ꯃꯤꯁꯤꯡꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯕ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯁꯤꯡ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯃꯔꯛ ꯃꯔꯛꯇ ꯁꯪꯕ ꯀꯥꯟꯗ ꯌꯨꯇꯨꯕꯇꯒ ꯆꯪꯉꯤ ꯍꯤꯂꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯃꯃꯤꯡ ꯆꯠꯂꯕ ꯐꯥꯎꯔꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯁꯨ ꯄꯟꯈꯤ ꯀꯅꯥ ꯀꯅꯥꯅꯣꯗꯤ ꯍꯥꯏꯕ ꯍꯧꯔꯦ ꯈ꯭ꯔꯤꯁꯇꯥꯟ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡ ꯅꯣꯏ ꯍꯤꯂꯤꯡ ꯇꯧꯕꯗꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯁꯤꯔꯤꯁꯦ ꯐꯍꯜꯂꯣꯗꯅ ꯀꯥꯏꯅ ꯍꯥꯏꯕ ꯍꯧꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯣꯔ ꯊꯥꯖꯕ ꯃꯤꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤ ꯑꯩꯅ ꯍꯦꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯔꯥꯡꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩ ꯈꯟꯕ ꯍꯧꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯀꯗꯧꯔꯦ ꯁꯩꯇꯥꯟꯁꯤꯅ ꯚꯥꯏꯔꯁ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯅꯤꯡꯅ ꯁꯪꯗ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯏꯁꯩ ꯁꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯌꯥꯔꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯏꯁꯩꯗꯤ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯁꯩ ꯁꯛꯄ ꯌꯥꯗꯕ ꯆꯔꯆ ꯃꯌꯥꯝ ꯂꯩ ꯁꯤꯡꯂꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯊꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯀꯣꯃꯤꯇꯤ ꯃꯌꯥꯝ ꯃꯤꯇꯤꯡ ꯃꯌꯥꯝ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏ ꯌꯨꯝꯗ ꯇꯧꯔ ꯂꯣꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯐꯦꯃꯤꯂꯤ ꯋꯥꯔꯁꯤꯞ ꯁꯥꯔꯚꯤꯁ ꯇꯧꯔ ꯂꯣꯏꯔꯦ ꯐꯦꯃꯤꯂꯤ ꯀꯌꯥ ꯇꯧꯔꯝꯕꯅꯤ ꯆꯥꯡ ꯅꯥꯏꯅ ꯅꯤꯡꯅ ꯁꯪꯗ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯁꯤꯡꯁꯤ 110 ꯁꯨꯔꯝꯃꯤ ꯁꯨꯛꯁꯨ ꯑꯗꯨ ꯏꯁꯣꯔ ꯈꯨꯔꯨꯝꯕꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯅꯤꯡꯅ ꯁꯪꯅ ꯃꯌꯥꯝ ꯄꯨꯟꯕꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯊꯧꯒꯜ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯅꯛꯁꯤꯟꯒꯗ꯭ꯔꯥ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯛꯁꯤꯟꯖꯔꯁꯤ ꯂꯥꯏꯆꯠ ꯀꯌా ꯂꯥꯛꯈꯤꯅꯤ ꯃꯊꯪ ꯂꯥꯛꯈꯤꯅꯤ ꯂꯥꯏꯆꯠ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯅꯛꯁꯤꯟꯖꯔꯁꯤ ꯃꯉꯣꯟꯗꯒꯤ ꯁꯨꯛꯂꯥꯞ ꯂꯥꯞꯊꯣꯛꯂꯔꯣꯏꯁꯤ
Seitanadi ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯩꯈꯣꯏꯕꯨ ꯅꯥꯍꯟꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯄꯨꯔꯣꯏꯕ ꯅꯥꯍꯟꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯤ ꯅꯥꯍꯟꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯥꯍꯟꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨꯗꯒꯤ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕꯤ ꯀꯅꯥꯒꯨꯝꯕ ꯁꯤꯍꯟꯗꯨꯅ ꯑꯋꯥ ꯅꯪ ꯈꯥꯡꯍꯟꯗꯨꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯁꯣꯔ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯏꯁꯣꯔꯅꯤ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯆꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯉꯩ ꯑꯁꯞꯅꯗꯤ ꯂꯦꯞꯈꯤꯕꯅꯤ ꯑꯣꯠ ꯅꯩꯕ ꯈꯥꯡꯕ ꯃꯇꯝꯗꯁꯨ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯅꯛꯁꯤꯟꯖꯔꯁꯤ ꯁꯤꯡꯂꯨꯞꯀꯤ ꯏꯇꯤꯍꯥꯁ ꯑꯩꯈꯣꯏꯅ ꯄꯥꯔꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯌꯥꯝꯕꯅꯗꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯗ ꯅꯛꯅ ꯂꯩꯈꯤꯕꯅꯤ ꯈꯝꯊꯦꯡꯅ ꯑꯣꯠ ꯅꯩꯕꯤꯔꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯗ ꯅꯛꯅ ꯂꯩꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ngasi akhoi ngamlagadra Pakistandasu blasphemy ek ama lei makhoi blasphemy haibadi Muhammad Quran maduda thina ngangwa mi singdu hatokpa jabagi makhoi gi aine aduna Christian singna kaido nungda madu khangmagi marana ni gi nga hoi kai mathau tage akhoi ga phabado khoi hairu afabo pau sando kai mi gi dharma bulubai mathau tade minority when they were Pakistani Christians in the Kaido Nunda Muhammad Jaibalate Quran Lalen Haibalate Adu Huziki blasphemy Ek Adu Sidin Naraga Moina no Sidava Crisando is Masina Nahane, Kurenda Hori, Muhammad Tina Gamami and Maran Hezelaga Maran Supeli Jadabado Parajama Sumatamba Hatopa Zauriga Adu Maida Christian what neighbor say, she now sang a singer again. Adumei Jerusalem, Han, the Singluto, Mother Charso, as they hope her. Zug took the water, do live. Magi Mazati, no what piba, Sarkar, no what piba, Ninko Rengi, Pangal, what they biba. Christian must sing neither the sea heaven. Aduna, a quick Christian must sing, say, and got Pangam dead. Adu we sing in outside. 90% di what may be Ramatam the Su, Punsi become Naragado Matam the Su, I saw the Nahalagani Makoina Haiba Kamala Matam the Su, I would continue to be the Haiba Kamala Matam the Su, if I saw Eidi nanakta lay, Nangu in the Kaido not Hado Lagat Satloy, Haina, Leki Bangatani. I queen on Lagadra. Prithivigi tongan mafamdadi what may be Ramatan the Su, Pravini Su Christa Womakoina Tumoy Lakide, Zainada, Christa Zahili Singer Mogatama Panda, Communist Singer Kanda Revolution Toropamatanda, Boxer Rivelan Haidona, Boxer Lalhobo Signa, Mission Compound, like Single Mission Compound, so woman. Laga, we get Nazam Lay. Yes, in the low in the Tingalama Hango. And we get Focus out, get on hanging to the cross and over more for a Kinjan beer. And if among the power here, Santa Sam of her lay, if he has the out. Santa Sam of her lay, go compounding. But the power beer and knowing that she gets the Toro, as a Toro on the neck, cross a compound, Karum, I do in the meantime the Zakivazari. I do cross the cow of midi. Then the way bandit, because she buys enough. That over Sina, put up the copper, hat can. Kamai tawraboi sapra sapti sam kholi ai thok ta badi ja ni kau thore ahan do gi tare amadi cross ta kaurama sakre nipan subada thorak pasi nupi masani master thoraga cross mana to khu khada kullaga nong thak jing khalaga isoda pangan pinabi oi pai so nangi cross asida kaudana No way Maru say the Mayo Novanga Pangan Pinabi or had a man of Prasnato. Other than Harao, folk and such. No meaning a cup of
nomai pana ka ken le mituda sarga dut goina urira kamai urino isona ma wona thabak taw adai mai ma taw ta atei le hori ma mayam do mathang mari to cross ki mamagda khuguda kunana sarga romda jingkhalaga prathana toramaga makoi ki mamita sipai ga mo ukhidre makoi dom chakre ama phausi Korea da pastor imu manunga ba matanamada communist sing da Korea da China da kisan sing tam thina wat nei ki bagi wari dei koi lai ka sikya ba da ma pa jing puni yam thawat ban thamoi yam sei mayam lei ai ki thamoi da siwai ja da na sum lei ba si pastor imu manunga ma ki wari martyr oi mi lising ni pa mu go me ki record ta ma martyr oi ki hat pulap pareng sala lephala kenon na ka pa ga hat li ba yam tan thi wa dei online da sing ali makhoi ki picture su pulap lepaga leiba ki pictures lei ado hiji ki pastor imu si communist kamu da lai noi Christian haido Yesu Christ da thina ngango cross na tin si salo amu hana pastor ki thawak toroi hai wadu radi hingan bigen nadra di noi imu loi hat kani hai piklawa macha ni pa mu nupi musle isor che da ningba isor thajaba pastor ki imu ni numit kuding family devotion to na piklawa macha sing su isei loi na phasak pangam ba isei phajana sak pangam ba thajaba jaba thawai gi mi oiba pastor ki imu ni mapa oiba ko wanina macha sing na papa ai ki jei ne koi hat kani ai se koi ki jei ngamoi har ko matam da ei bu kamai to duino haina ma gam sing da adai pau khum pi ba ngam jing da noi damai to le da da si haina pha ra ko pu ra ga ha ne ki to ra ko mong pham mal da loina hapchen madu da su matan pi ge pulisu matan le ri Yesu Christ ko thina jayo ekoi Christian oiraroi Christ gi aphabo pau sandoi pastor gi thabuk toroi haina wasau adu oirabadi mongphamang dagi chingkhat pi ge adu natradi hing na leiba hap to rami hoje koi ngai le rami hai matam asida pastor sikon na kapi masani se jenga ma gi dupi na matam adu da sargaram da jingkhalaga isei sakpa hore numi kuding family devotion da kayaran han da sakmin na thabai isei ningthi jabalam dam leibado tha jaba pa na urami panthawi pa na ngai bado arapadagi uri aikhoi arapadagi uri mama na sakpa horapadagi mapa su machani su hara no takta kuthagatuna sargada isoru ujaduna arapada mapa isona ngai bado ujaraduna makoi da akiba mat leitre harauna thagat isei sakda makoi sikhi isei kan na sani leba adum hapjali bakwang jawrale thabal jawrale mangal jawrale isei sakpadi suk tok te makok jok phawa phungra matam da su bakoi gi bakut ti sagarom da thagat bado wi isei na sa South Korea da hoji Christian jam sa kholisi mapangan jam leisi adugumba martyr sing adugi i gi mapara isei na sa aikhoi Christian oiraga loire isa si isu si oiro su phare oira su phare singlo ba sima pangan jaw da adum lehora su phare hai le koi khan ba ngamra anam ta khallo aikhoi gi punsi loi khaba su aikhoi gi isa si hakta ta singlo ba si dagi he da saukatuna he na ma pangal leiduna isor gi thoban kan da tawduna lehau ba se koi soidana pamani adu ai ba taraga di hauji ki matam asida aikhoi isor na laksin bata tamagam de thangna bari kutna kai wani koi hai bangam de pandam si samal la sunu ngai ke am tanga hai ne ke koi ahan me am jaw ahan si jaw smart na ko ba sunu amale hongdo pi ba ge lai ta jaw ko sinu taret ki mara ka smart na jaw madu da gi so boiramba ahan na malai polika na ma thaja ba ja bai so ge thawaloi
ꯔꯣꯝꯒꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯣꯠꯈꯤ ꯃꯤ ꯂꯤꯁꯤꯡ ꯃꯥꯔꯇꯔ ꯑꯣꯏꯈꯤꯕ ꯅꯈꯣꯏꯒꯤ ꯄ꯭ꯔꯚꯨꯗꯨꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯄꯥꯡ ꯇꯤꯡꯒꯦ ꯍꯥꯏ ꯅꯣꯏꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑ ꯇꯤꯡꯗꯣꯏ ꯅꯀꯣꯛꯅ ꯃꯈꯥꯗ ꯅꯈꯣꯡꯅ ꯃꯊꯛꯇ ꯀꯥꯏꯅ ꯀꯤꯍꯜꯂꯤ ꯍꯤꯡꯅ ꯃꯩ ꯊꯥꯗꯣꯏꯅꯤ ꯄꯥꯡ ꯇꯤꯡꯉꯒ ꯇꯣꯏ ꯄꯥꯡꯁꯨ ꯇꯤꯡꯒꯅꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯈꯥꯗꯩ ꯃꯩ ꯊꯥꯔꯤ ꯅꯤꯡꯊꯧꯔꯦꯜ ꯅꯤꯔꯣꯅꯒ ꯁꯥꯊꯤꯕꯁꯤꯗꯤ ꯃꯥꯁꯤ ꯑꯦꯟꯇꯤꯈ꯭ꯔꯥꯏꯁꯅꯦ ꯍꯥꯏꯐꯥꯎ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝ ꯇꯝꯊꯤꯕ ꯃꯥꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯠꯅꯩꯕ ꯈ꯭ꯔꯤꯁꯇꯥꯟꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯒ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯗꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯋꯥꯔꯤꯗ ꯃꯪꯒꯪ ꯃꯈꯣꯟ ꯇꯥꯔꯒ ꯖꯣꯒꯥꯏ ꯃꯊꯥꯏ ꯈꯥꯡ ꯉꯝꯗꯦ ꯃꯁꯥ ꯃꯔꯦꯡ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯒ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯗꯕ ꯃꯁꯥꯁꯦ ꯃꯔꯦꯡ ꯆꯠꯄ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯍꯥꯠꯅꯤꯡꯕ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯃꯥꯏꯀꯩꯗ ꯃꯅꯥ ꯃꯁꯟ ꯊꯥꯔ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯄꯨꯔꯒ ꯐꯤꯜꯗ ꯄꯥꯛꯄ ꯑꯃꯗ ꯃꯩ ꯊꯥꯗ ꯄꯥꯡꯁꯨ ꯇꯤꯡꯉꯤ ꯃꯈꯥꯗꯩ ꯃꯩꯁꯨ ꯊꯥ ꯑꯗꯨꯅꯁꯨ ꯂꯣꯏꯁꯤꯟ ꯄꯣꯟꯇꯦ ꯌꯦꯡꯉꯨꯁꯤ ꯈ꯭ꯔꯤꯁꯇꯥꯟꯅ ꯁꯤꯕ ꯃꯌꯥꯝꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯊꯧꯔꯦꯜ ꯅꯤꯔꯣꯗ ꯆꯠꯂꯁꯤ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗꯨꯅ ꯅꯣꯡꯅ ꯁꯤꯈꯤꯕꯒꯤ ꯃꯥꯏꯊꯣꯡꯁꯤ ꯂꯣꯏꯅ ꯅꯣꯡꯅ ꯁꯤꯈꯤꯕ ꯐꯥꯗꯅ ꯐꯨ ꯆꯩꯕꯤꯗꯅ ꯀꯔꯦꯝꯅꯕꯤꯗꯅ ꯑꯣꯠ ꯅꯩꯕꯤꯔꯒ ꯄꯥꯡꯁꯨ ꯇꯤꯡꯕ ꯃꯈꯥꯗꯒꯤ ꯍꯥꯕꯨ ꯍꯅꯥꯏ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯃꯩꯁꯨ ꯊꯥꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯁꯤꯈ꯭ꯔ ꯐꯥꯎꯕ ꯏꯁꯩ ꯁꯛꯅ ꯏꯁꯣꯔ ꯊꯥꯒꯠꯇꯨꯅ ꯃꯈꯣꯏꯅ ꯁꯤꯕꯗ ꯅꯣꯛꯃꯤ ꯃꯃꯥꯏꯊꯣꯡꯗ ꯂꯣꯏꯅ ꯁꯤꯔ ꯂꯩꯕꯁꯤ ꯎꯕꯗ ꯅꯤꯔꯣꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯆꯥꯏ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯅꯣꯡꯅ ꯁꯤꯔꯤꯁꯦ ꯑꯩꯅ ꯁꯨꯛꯌꯥꯝ ꯑꯣꯠ ꯂꯩꯔ ꯐꯥꯎꯗ ꯃꯣꯏꯅ ꯅꯣꯡꯅ ꯁꯤꯔꯤꯁꯦ ꯃꯥꯅ ꯍꯦꯟꯅ ꯑꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯄꯣꯂꯤꯀꯥꯞꯁꯤ ꯂꯥꯛꯑꯦ ꯁꯤꯗꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯦꯅꯦ ꯄꯣꯛꯅ ꯉꯧꯔꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 30 ꯍꯦꯜꯂꯦ ꯅꯪꯗꯤ ꯍꯥꯅꯤꯡꯗꯦꯕꯣ ꯑꯗꯨꯅꯅꯦ ꯅꯪꯕꯨꯗꯤ ꯀꯟꯕꯤꯔꯒꯦ ꯅꯪꯒꯨꯝꯕ ꯄꯣꯛꯅ ꯉꯧꯔꯕ ꯆꯍꯤ 30 ꯍꯦꯜꯂꯕ ꯑꯍꯟ ꯍꯥꯠꯄꯁꯤ ꯑꯩꯈꯣꯏ ꯍꯥꯅꯤꯡꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯝꯇ ꯊꯤꯅ ꯉꯥꯡꯉꯝꯃꯨ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯣ ꯊꯥꯗꯣꯛꯄꯤꯒꯦ ꯄꯣꯂꯤꯀꯥꯞꯅ ꯀꯃꯥꯏꯅ ꯈꯨꯝꯃꯤ ꯆꯍꯤ 30 ꯍꯦꯟꯅ ꯑꯩꯒꯤ ꯄ꯭ꯔꯚꯨꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯛꯂꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯦ ꯑꯩꯒꯤ ꯐꯠꯇꯅꯕ ꯅꯣꯡꯃꯇꯁꯨ ꯇꯧꯕꯤꯗꯦ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯃꯥꯅ ꯊꯥꯗꯣꯛꯄꯤꯗꯦ ꯑꯩꯅ ꯆꯍꯤ 30 ꯍꯦꯜꯂꯀꯥꯟꯁꯤꯗ ꯑꯩ ꯁꯤꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯑꯩꯒꯤ ꯄ꯭ꯔꯚꯨꯕꯨ ꯊꯥꯗꯣꯛꯇꯣꯏꯕ ꯑꯩꯒꯤ ꯐꯅꯕꯗ ꯇꯧꯕꯤꯈꯤꯕ ꯑꯩꯒꯤ ꯄ꯭ꯔꯚꯨ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯣꯏꯕ ꯊꯥꯗꯣꯛꯑꯣꯏ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯖꯩ ꯆꯍꯤ 30 ꯍꯦꯜꯂꯕ ꯕꯤꯁꯣꯞ ꯄꯣꯂꯤꯀꯥꯞꯄꯨꯁꯨ ꯃꯈꯣꯏꯅ ꯈꯥꯛꯄ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯆꯥ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯕ ꯃꯇꯝꯗꯁꯨ ꯄꯨꯟꯁꯤ ꯄꯤꯈꯝꯅꯒꯗꯧꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯦ ꯌꯤꯁꯨ ꯊꯥꯗꯣꯛꯑꯗꯤ ꯌꯤꯁꯨꯅ ꯊꯤꯅ ꯆꯩꯔꯗꯤ ꯀ꯭ꯔꯣꯁꯇ ꯇꯤꯟ ꯁꯤꯠꯆꯜꯂꯗꯤ ꯑꯩ ꯍꯤꯡꯒꯗꯧꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯗꯧꯔꯦ ꯍꯥꯏꯅ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯍꯥꯏꯅ ꯊꯥꯒꯠ ꯏꯁꯩ ꯁꯛꯄ ꯉꯝꯒꯗ꯭ꯔꯥ ꯃꯤꯁꯤꯡꯅꯗꯤ ꯁꯛꯈꯤꯕ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯑꯃꯇꯪꯒ ꯍꯥꯏꯔꯦ ꯇꯥꯏꯇꯥꯅꯤꯛ ꯍꯤ ꯏꯔꯥꯛꯈꯤꯕꯒꯤꯗꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯐꯤꯜꯝꯁꯨ 3 ꯊꯣꯛꯈ꯭ꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯣꯟꯕꯗꯅꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯗꯣ ꯇꯥꯏꯇꯥꯅꯤꯛ ꯍꯤꯁꯦ ꯏꯪ ꯁꯣꯛ 1932 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13-15ꯒꯤ ꯀꯥꯔꯛꯀꯤ ꯑꯍꯤꯡꯗꯨꯗ ꯅꯣꯔꯠ ꯑꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗ ꯎꯟꯒꯤ ꯆꯤꯡ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯍꯤ ꯀꯥꯏꯗꯨꯅ ꯂꯨꯞꯈꯤꯕꯅꯤ ꯃꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯅꯥꯄꯟ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯅꯠꯇꯦ ꯃꯔꯝꯗꯤ ꯇꯥꯏꯇꯥꯅꯤꯛꯀꯤ ꯍꯤꯁꯤ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯖꯨꯔꯤꯌꯁ ꯑꯣꯏꯕ ꯍꯤꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯅ ꯄꯣꯡꯖꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯅ ꯁꯦꯝꯂꯤꯕ ꯇꯥꯏꯇꯥꯅꯤꯛ ꯍꯥꯏꯔꯤꯕ ꯍꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯂꯨꯞꯄꯔꯣꯏꯗꯧꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯌꯥꯝ ꯅꯥꯄꯟ ꯇꯧꯕ ꯃꯥꯁꯨ ꯃꯥꯒꯤ ꯀꯣꯛꯇꯒꯤꯗꯨ ꯆꯨꯝꯃꯤ ꯃꯈꯥꯁꯤꯗ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯎꯄꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯃꯥꯡꯉꯩꯒꯤ ꯍꯤꯁꯤꯡꯗꯤ ꯑꯃꯈꯛꯇꯅꯤ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯎꯄꯨ ꯑꯅꯤ ꯅꯨꯡꯁꯤꯠꯇꯨꯅ ꯇꯥꯍꯜꯂꯤ
ꯑꯗꯨ ꯃꯗꯨ ꯊꯦꯡꯒꯥꯏꯗꯅ ꯀꯥꯏꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯡꯁꯤꯠ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯂꯨꯞ ꯇꯥꯕ ꯃꯥꯅꯗꯤ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯅ ꯍꯥꯞꯆꯜꯂꯕꯅꯤꯅ ꯑꯃ ꯀꯥꯏꯔꯁꯨ ꯑꯅꯤ ꯀꯥꯏꯔꯁꯨ ꯑꯍꯨꯝ ꯀꯥꯏꯔ 10 ꯀꯥꯏꯔꯁꯨ ꯂꯩꯍꯧꯗꯣꯔꯤꯕ ꯂꯨꯞꯄꯔꯣꯏꯌꯦ ꯃꯥꯅ ꯈꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯀꯌꯥꯝ ꯆꯨꯝ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯣꯏ ꯃꯥꯜꯂꯦ ꯎꯟꯒꯤ ꯆꯤꯡ ꯑꯥꯏꯁ ꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯍꯧꯕꯗꯨꯗ ꯊꯦꯡꯖꯜꯂꯒ ꯃꯄꯥꯟꯁꯤ ꯂꯣꯏ ꯒꯔꯔ ꯈꯦꯠꯄꯗ ꯎꯄꯨ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯎꯄꯨ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯈꯥꯛꯇꯉꯩ ꯂꯣꯏꯅ ꯍꯣꯠꯇꯣꯛꯄ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯒꯤ ꯅꯥꯄꯟ ꯊꯨꯗꯦꯛꯄ ꯇꯥꯏꯇꯥꯅꯤꯛꯀꯤꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯆꯠ 이한 사우ꯊꯝꯞꯇꯟꯗꯒꯤ ꯅ꯭ꯌꯨꯌꯣꯔꯛ ꯇꯝꯅ ꯆꯠꯄꯒꯤ ꯂꯝꯕꯤ -°C 이싱다 운ꯒꯨꯝꯅ ꯏꯪꯂꯕ 이싱 ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯃꯤ 1,500 ꯍꯦꯟꯅ ꯁꯤꯈꯤꯕ ꯃꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯈꯤꯕꯒꯤ ꯇꯥꯏꯇꯥꯅꯤꯛꯀꯤ ꯍꯤꯁꯤꯗ ꯃꯈꯣꯏꯅ ꯕꯦꯟ ꯄꯥꯔꯇꯤꯁꯤ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯁꯦꯟꯅ ꯅꯦꯛꯑꯒ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯔꯥꯎꯍꯟꯅꯕ ꯄꯨꯔ ꯆꯠꯂꯤ ꯃꯗꯨꯏꯗꯨꯗ ꯕꯦꯟ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯦ ꯃꯈꯣꯏꯁꯤꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯠꯂꯒ ꯏꯁꯩ ꯁꯛꯏ ꯁꯦꯀꯦꯟ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯠꯂꯒ ꯁꯛꯏ ꯃꯌꯥꯝ ꯄꯨꯟꯐꯝ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯁꯛꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯏꯁꯩ ꯑꯗꯨꯝ ꯁꯛꯏꯉꯩꯁꯤꯗ ꯍꯤ ꯀꯥꯏꯔ ꯂꯨꯞꯄ ꯍꯧꯔꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯤ ꯂꯥꯏꯄꯣꯠ ꯂꯩꯌꯦ ꯂꯥꯏꯄꯣꯠ ꯍꯥꯏꯗꯤ ꯍꯤ ꯃꯆꯥ ꯃꯗꯨꯗ ꯇꯣꯡꯉ ꯆꯦꯟꯕꯗ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯂꯩ ꯃꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯄꯨꯔꯛꯄꯅꯤ ꯑꯅꯦꯛꯄ ꯑꯣꯏꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯈꯣꯏ ꯇꯣꯡꯈꯤꯗꯦ ꯍꯤꯗꯨꯗ ꯑꯗꯨꯝ ꯏꯁꯩ ꯁꯛ ꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯃꯊꯪ ꯏꯔꯥꯛꯅꯕ ꯍꯧꯔꯦ ꯍꯤꯁꯨ ꯑꯁꯨꯝ ꯂꯨꯞꯊꯔꯛꯏ ꯑꯃ ꯑꯅꯤ ꯑꯃ ꯍꯟꯒꯦ ꯇꯧꯔꯦ ꯍꯤꯁꯦ ꯄꯨꯡꯂꯨꯞ ꯂꯨꯞꯀꯗꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯍꯥꯏꯕ ꯏꯁꯩꯁꯤ ꯁꯛꯄ ꯍꯧꯔꯛꯄꯗꯒꯤꯗꯤ ꯂꯥꯏꯕꯣꯠ ꯇꯝꯅ ꯆꯠꯂꯝꯕ ꯕꯦꯟ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯃꯊꯪ ꯂꯣꯏꯅ ꯍꯜꯂꯛꯑꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯋꯥ ꯅꯪ ꯐꯪꯖꯔꯕꯁꯨ ꯀꯥꯎꯖꯔꯔꯣꯏ ꯍꯥꯏꯅ ꯁꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯁꯤꯔꯝꯗꯥꯏꯗꯁꯨ ꯃꯈꯣꯏ ꯌꯥꯝꯅ ꯏꯊꯕ ꯐꯪꯈꯤꯕꯅꯤ ꯃꯈꯣꯏꯁꯨ ꯏꯁꯩ ꯁꯛꯅ ꯅꯣꯔꯠ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗ ꯂꯨꯞꯈ꯭ꯔꯦ ꯁꯤꯔꯦ ꯃꯈꯣꯏꯅ ꯄꯥꯝꯂꯝꯂꯕꯗꯤ ꯃꯈꯣꯏ ꯂꯥꯏꯄꯣꯠ ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯈꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯒꯗꯧꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯍꯥꯏꯕ ꯏꯁꯩ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯛꯇꯨꯅ ꯃꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯈꯨꯌꯥ ꯇꯥꯟꯈꯤꯕꯅꯤ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯋꯥ ꯅꯪ ꯐꯪꯂꯕꯁꯨ ꯀꯥꯎꯖꯔꯔꯣꯏ ꯏꯁꯣꯔꯕꯨ ꯁꯛꯆꯕ ꯅꯛꯁꯤꯟꯖꯔꯤ ꯏꯁꯣꯔ ꯅꯅꯥꯛꯇꯨꯗ ꯁꯔꯒ ꯊꯣꯡ ꯃꯅꯥꯛꯇ ꯅꯛꯁꯤꯟꯖꯔꯤ ꯏꯕꯨꯡꯉꯣꯒꯤ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯂꯨꯠꯁꯤꯡꯅ ꯀꯧꯕꯤꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯍꯟꯗꯛꯀꯤ ꯔꯤꯚꯥꯏꯕꯦꯜ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯁꯨꯛꯂꯥꯞ ꯂꯥꯞꯊꯣꯛꯑꯔꯣꯏ ꯑꯅꯥ ꯑꯌꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯑꯋꯥ ꯑꯅꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯀꯤ ꯑꯈꯪ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯤꯔꯕ ꯃꯇꯝꯗꯁꯨ ꯐꯨꯕꯤꯔꯕ ꯆꯩꯕꯤꯔꯕ ꯀꯔꯦꯝꯅꯕꯤꯔꯕ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯕꯤꯔꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯇꯨꯡ ꯑꯣꯏꯅꯔꯔꯣꯏꯁꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨꯗꯒꯤ ꯁꯨꯛꯂꯥꯞ ꯂꯥꯞꯊꯣꯛꯑꯔꯣꯏꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯄꯥ ꯏꯁꯣꯔ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯁꯣꯔꯅꯤ ꯅꯍꯥꯛꯇꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯑꯁꯨꯃꯛ ꯂꯩꯅꯅꯕ ꯍꯣꯠꯅꯔꯁꯤ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯑꯁꯝꯅ ꯍꯥꯏ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕꯁꯤꯅ ꯐꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯔꯕꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯉꯣꯏ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯒꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯇꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯅ ꯇꯥꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯈꯪꯒꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯏꯁꯣꯔꯗ ꯅꯛꯅ ꯂꯩꯕ ꯇꯥꯕꯅꯤ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯀꯅꯥꯅꯁꯨ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯉꯣꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯈꯪꯕ ꯉꯝꯃꯣꯏ
ꯑꯩꯈꯣꯏꯗ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯐꯪꯖꯕ ꯄꯥꯝꯃꯤ, ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯕ ꯄꯥꯝꯃꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯚꯥꯏꯚꯦꯜ ꯇꯧꯔꯤ. ꯔꯤꯚꯥꯏꯚꯦꯜ ꯃꯤꯇꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯛꯂꯤ. ꯑꯍꯟꯗꯒꯤ ꯍꯧꯗꯨꯅ ꯑꯉꯥꯡ ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯥꯛꯂꯤ. ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯅ ꯐꯪꯖꯒꯦ ꯍꯥꯏꯔꯗꯤ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯕꯅꯤ. ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯏꯁꯣꯔꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ, ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯇꯨꯡꯑꯣꯏꯅꯈ꯭ꯔꯕ ꯃꯤꯅ ꯀꯩꯗꯧꯅ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯐꯪꯕ ꯉꯝꯂꯣꯏ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯐꯪꯗꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯔꯥ ꯑꯁꯤꯗ ꯊꯋꯥꯏꯒꯤ ꯆꯤꯡꯕꯤꯕ ꯐꯪꯖꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯤꯕ꯭ꯔꯥ? ꯏꯁꯣꯔꯅ ꯅꯛꯁꯤꯟꯕꯤꯌꯣ, ꯅꯍꯥꯛꯅ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯨꯟꯅ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ? ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯔꯤꯌꯥꯝꯅꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯨꯟꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯃꯤꯟꯅꯈ꯭ꯔꯦ. ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ? ꯃꯥ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯔꯦ. ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯔꯦ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯈꯪꯂꯕ꯭ꯔꯥ? ꯌꯤꯁꯨꯕꯨ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯉꯣꯟꯗ ꯅꯛꯁꯤꯟꯖꯕ ꯇꯥꯕꯅꯤ. ꯃꯅꯥꯛꯇ ꯆꯪꯉꯨꯗꯕ ꯃꯤꯒꯤ ꯃꯁꯛ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯃꯅꯥꯛꯇ ꯂꯩꯔꯨꯗꯕ ꯃꯤꯒꯤ ꯃꯁꯛ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ, ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯁꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯉꯣꯟꯗ ꯅꯛꯁꯤꯟꯖꯕ ꯇꯥꯕꯅꯤ. ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕꯒꯤ ꯄꯥꯝꯕꯩꯗꯤ ꯖꯥꯀꯣꯕꯀꯤ ꯂꯥꯏꯔꯤꯛ ꯄꯟꯗꯨ 4:9 ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈꯤꯕꯗꯨꯅꯤ. ꯅꯈꯣꯏ ꯄꯥꯞ ꯆꯦꯟꯕ ꯁꯥ ꯅꯈꯣꯏꯒꯤ ꯅꯈꯨꯠ ꯁꯦꯡꯍꯜꯂꯨ, ꯄꯨꯛꯅꯤꯡ ꯑꯅꯤꯔꯣꯝꯕ ꯁꯥ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯍꯜꯂꯨ, ꯄꯨꯛꯅꯤꯡ ꯁꯦꯡꯍꯜꯂꯨ. ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯅꯤꯡꯉꯤ, ꯅꯛꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯁꯣꯔꯗ ꯌꯥꯝ ꯅꯛꯁꯤꯟꯖꯅꯤꯡꯉꯤ, ꯅꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯄꯥꯝꯕꯩ ꯑꯅꯤꯈꯛ ꯂꯩ. ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯍꯥꯟꯕ ꯄꯥꯝꯕꯩꯗꯤ ꯅꯪꯒꯤ ꯈꯨꯠ ꯁꯦꯡꯍꯟꯕ ꯇꯥꯔꯦ. ꯄꯥꯞ ꯄꯨꯝꯅꯃꯛ ꯇꯧꯕꯗ ꯍꯥꯂꯦꯟꯈ꯭ꯔꯕ ꯅꯪꯒꯤ ꯈꯨꯠ, ꯍꯨꯔꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯪꯒꯤ ꯈꯨꯠ, ꯃꯤ ꯐꯨꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯪꯒꯤ ꯈꯨꯠ, ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯪꯒꯤ ꯈꯨꯠ ꯑꯗꯨ ꯅꯪꯅ ꯁꯦꯡꯍꯟꯕ ꯇꯥꯏ. ꯅꯪꯒꯤ ꯈꯨꯠ ꯁꯦꯡꯍꯟꯗ꯭ꯔꯤꯕ ꯃꯈꯩ ꯏꯁꯣꯔꯗ ꯅꯪꯅ ꯅꯛꯁꯤꯟꯖꯕ ꯉꯝꯂꯣꯏ. ꯑꯩ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯅꯤꯡꯉꯤ ꯍꯥꯏꯅ ꯅꯪꯅ ꯇꯛꯁꯤ ꯁꯣꯜꯂꯕꯁꯨ, ꯅꯪꯒꯤ ꯈꯨꯠ ꯃꯣꯠꯂꯕꯗꯤ, ꯑꯃꯣꯠꯄꯅ ꯊꯜꯂꯕ ꯈꯨꯠ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕ ꯉꯝꯃꯣꯏ. ꯈꯨꯠ ꯁꯦꯡꯍꯟꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯍꯟꯕꯁꯤ ꯇꯉꯥꯏ ꯐꯗꯕ. ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯨꯠꯅ ꯇꯧꯕꯗꯣ ꯊꯃꯣꯏꯁꯤꯅ ꯍꯥꯟꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ. ꯊꯃꯣꯏꯁꯤꯅ, ꯄꯨꯛꯅꯤꯡꯁꯤꯅ ꯋꯥꯔꯦꯞ ꯂꯧꯗꯕ ꯊꯕꯛ ꯑꯃꯠꯇ ꯈꯨꯠꯅ ꯇꯧꯗꯦ. ꯃꯤ ꯑꯃ ꯄꯣꯛ ꯂꯥꯎ ꯊꯥꯖꯤꯜꯂꯒ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ, ꯋꯥꯈꯜꯒ ꯇꯧꯍꯧꯗ꯭रे ꯍꯥꯏꯗꯣ ꯑꯣꯏꯗꯕ ꯉꯥꯡꯉꯤ. ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯃꯁꯤꯅ ꯐꯨꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯒ ꯐꯨꯔꯤ. ꯃꯤꯅ ꯃꯤ ꯍꯥꯠꯂꯤꯁꯦ ꯍꯥꯠꯇ꯭ꯔꯤꯉꯩ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥ ꯂꯣꯏ ꯄꯨꯛꯅꯤꯡꯅ ꯂꯦꯞ ꯂꯣꯏꯈ꯭ꯔꯒ ꯄ꯭ꯂꯥꯟ ꯇꯧꯗꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ. ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯤꯊꯦꯛꯇꯨꯗ ꯎ ꯃꯔꯨꯝꯗꯣ ꯑꯩ ꯂꯨꯝꯃ ꯂꯩꯕ, ꯑꯩ ꯊꯥꯡꯁꯦ ꯐꯖꯅ ꯐꯦꯡꯉꯒ ꯄꯨꯕ, ꯁꯤꯗ ꯌꯦꯠꯁꯜꯂꯒ ꯄꯨꯔꯒ ꯌꯧꯔꯒ ꯂꯧꯊꯣꯛꯑꯒ ꯂꯨꯝ ꯂꯩꯕ, ꯃꯥ ꯂꯥꯛꯄꯗ ꯆꯦꯟꯊꯣꯛꯑꯒ ꯃꯕꯨꯛꯇ ꯆꯣꯞ ꯂꯥꯎꯅ ꯊꯤꯟꯕ ꯀꯥꯏꯅ ꯄ꯭ꯂꯥꯟꯁꯦ ꯐꯖꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯦꯝꯕ ꯂꯣꯏꯔꯕ. ꯀꯣꯟꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯄꯨꯅ ꯊꯤꯜꯂꯨꯕꯩ ꯋꯥ ꯈꯛꯇꯅꯤ. ꯊꯃꯣꯏꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ. ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯨ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯨ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯑꯗꯨꯅ ꯃꯃꯥꯡꯉꯩꯗ ꯇꯣꯝꯕꯒꯤ ꯊꯃꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯑꯦꯔꯤꯌꯥ ꯑꯣꯐꯤꯁ ꯃꯁꯤ ꯅꯝꯁꯤ ꯍꯥꯏꯅ ꯍꯣꯏ ꯍꯥꯏꯔ ꯑꯗꯨꯝ ꯅꯝꯗꯦ. ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯊꯦꯡꯅꯔꯨꯗꯅ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕꯗꯤ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯊꯥꯔꯛꯇꯨꯅ ꯂꯩ. ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗ ꯈꯔ ꯌꯦꯡꯗꯦ, ꯈꯔ ꯑꯃ ꯂꯩ. ꯑꯩꯈꯣꯏ ꯊꯃꯣꯏꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ. ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯨ ꯊꯃꯣꯏꯗꯒꯤ ꯇꯧꯏ. ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯊꯃꯣꯏꯗꯒꯤ ꯇꯧꯏ. ꯑꯗꯨꯅ ꯏꯁꯣꯔꯗ ꯅꯛꯁꯤꯜꯂꯨ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅꯁꯨ ꯅꯉꯣꯟꯗ ꯅꯛꯁꯤꯟꯕꯤꯒꯅꯤ. ꯅꯈꯣꯏꯒꯤ ꯄꯥꯞ ꯆꯦꯟꯕ ꯅꯈꯣꯏꯒꯤ ꯅꯈꯨꯠ ꯁꯦꯡꯍꯜꯂꯨ, ꯄꯨꯛꯅꯤꯡ ꯑꯅꯤꯔꯣꯝꯕ ꯁꯥ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯁꯦꯡꯍꯜꯂꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯒꯨꯝꯁꯤ. ꯏꯂꯣꯏ ꯂꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯣꯔꯗ ꯅꯛꯁꯤꯟꯕꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩ.
ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯥꯟꯅꯕ ꯄꯨꯝꯅꯃꯛ ꯁꯨꯞꯆꯤꯟꯕ ꯌꯥꯔꯕ ꯀꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯅꯁꯨ ꯅꯪꯉꯣꯟꯗ ꯅꯛꯁꯤꯟꯕꯤꯒꯅꯤ. ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯈꯤꯕ ꯑꯩꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯖꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯛꯁꯤꯟꯕꯤ. ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯅꯛꯁꯤꯟꯕꯤ. ꯏꯁꯣꯔꯅ ꯅꯛꯁꯤꯟꯕꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ? ꯏꯁꯣꯔꯅ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯕ ꯀꯥꯎꯊꯣꯛꯄꯤꯔꯝꯂꯕ ꯂꯝꯁꯤꯛꯄꯤꯔꯝꯂꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ, ꯑꯀꯤꯕꯒꯤ ꯃꯁꯛ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯀꯥꯡꯅ ꯂꯣꯏꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯗ ꯅꯛꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯌꯥꯒꯤ ꯃꯇꯦꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯏꯁꯣꯔꯗ ꯅꯛꯁꯤꯟꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ. ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄꯗꯤ ꯃꯥꯡ ꯇꯥꯛꯄꯅ ꯊꯜꯂꯤ. ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩ? ꯑꯩꯗꯤ ꯅꯅꯥꯛꯇ ꯂꯩꯖꯔꯤꯌꯦ ꯄ꯭ꯔꯚꯨ. ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯅꯔꯤꯕ ꯑꯣꯏꯁꯅꯨ.